pau mamangda chayol khudingi Union Minister amamam Manipur da laklambadu hojikti laktre Prime Minister Home Minister tumina lesinkhre haina AICC gi General Secretary Mukul Wasnik na haikre Atsum haibasi illegal immigrants singna control toba organization ni haina mitai lipuna phongdokre Amadi dolai thabida yum khara kholai paiba singna mai thakre torbung sabal lekai mamangda kholai paiba singna Shaktiman truck amasu mai thakre Northeast Window TV na sandok cheriba numidangi pawasibu meeting tabiri popumna makbu CHAPLINA MAISNAM ne kongna kharamjari hojik paw sandok na pizari Manipur na mai chakli adubo English ki pawro Rome na mai chakli ngaida ningthaurel nero na nungai na leithokli haibagumna India gi Prime Minister amadi Home Minister tumina leisinkhre wa amata ngangkhidre mamangda chayol khudingi Manipur da Union Minister amamam Public Relations gi exercise oina laklambadu haukiba May 3 da laibak thiba kangluk ki irang hek thokibadagi ngasi fawba kanamata lakhidre Wafam Singh asi ngasi Congress Bhavan da pangthokiba pawgi mifam amada All India Congress Committee AICC na Manipur da thokliba kangluk ki irang asigi matangda thizina ba semkiba fact finding committee gi luchingba AICC gi General Secretary MP Mukul Wasnik na phongdokhibane pawgi mifam aduda ngarang Imphal da thunglakhiba AICC gi members sing in charge of Manipur Bhakta Charan Das Ajay Kumar amadi Sudip Roy Burman loinana Hanagi Chief Minister U Ibobi Hanagi MP Dr. T Manya Manipur Pradesh Congress Committee ki President MLA K Megachandra MLA K Ranjit amadi MLA TH Lokeswar amasung aitai MPCC ki maru oiba luchingba kayasu saruk yakhi Mukul Wasnik na hai AICC na fact finding committee ama semduna thokliba thodok sing asigi matangda tongan ba miyoi kangbu sing unaduna wari sananaba Churachandpur Kangpokpi Moirang amadi Khundrak Phomda chatnanaba program MPCC na Manipur lengakta pisilaba matungda makoina Imphal airport yorakpada hairiba mafam sing aduda chatpa yaroi haina lengaki maikaidagi khanghalakhi Mahangna hai asigumba makhalgi kangluki irang asi Manipur khakta natana India gi atai state amatada amukta thokhidri Kangluki khut thanaba asida leikhidraba miyoi singi hakchang sing hojik fawba makhoi gi imung singda khutsinadri amadi aroiba mathau mangam pangthokpa tawdri thawai yawdraba hakchang sing hospital gi morgue singda taduna leiri leikhidraba miyoi singi damak lupa lakh manga pigani asokpa singina lupa lakh ani pigani aduga khajiktang sokpa singdana lupa listing kun manga pigani haina lengakna lauthokrabasu ngasi fawbada lup ama faw ngakpigani lupa ama fawba pibagi case leitri haina Mukul Wasnik na phongdokhi Relief camp singda miyoi mayam ama leiri adubu makoida pifam thokpa tengbangi potlam sing kanglon chumna pibidri haina nungaitaba phongdokladuna Mukul Wasnik na makhatana hai thokiba kangluki irang aduda nongmai listing amadagi hena amadi nongmai maru listing taruk taretagi hena lut tawki adubu hojik fawbada laukhatpa ngamba khutsu khulai masingdi yamdri Miyoi kaya amagi makuta nongmai paiduna leiri aduna hojiksu fibamasi yamna ka hena fatri haina Congress ki luchingba asina haiki Irang asida church amadi temple kaya mai thakre amadi thugaikre haina palladuna Mukul Wasnik na hai asigumba ka hena abnormal oiba fibam degdi center amadi state lengak na maru oina Prime Minister amadi Chief Minister na thoidok hendokpa khongthang lokhapham thokpani Lengak na tangdu laitaba ama mahausagi fibamda hanjil hanba pamle hairagasu madu langnaba thaurangdi amatta lokhatpa leitri haina Mukul Wasnik na mara siki Loinana Manipur gi miyam pumbada tangdu laitaba amadi kanglup masel gi marakta manaba wakhalon hanjil hanaba hotnabiyu haina appeal tawraduna Congress ki maikaidagi mahausagi fibam hanjil hanaba hotnabada pangba yaba mateng pangani haina thajaba piki In this unfortunate situation, the Prime Minister is silent. Not a word from the Prime Minister. The Home Minister, whose responsibility is to see that constitutional values are upheld,
The duties are performed according to the provisions of the Constitution. Nothing, not a word from the Home Minister. Earlier, every now and then, the union ministers were visiting Manipur. Maybe one every week. That was a PR exercise. But since the 3rd of May, when this unfortunate situation has happened, not a single minister has come to Manipur. Manipur is burning. And like it is said that when Rome was burning, the emperor was playing with fiddle. Today, government employees belonging to different communities find difficult to perform their duties because some community employee feel that if I go to that place, I may not be safe. This is the type of situation. We are here to appeal to all sections to restore peace, to assure that every possible cooperation from the Congress party will be there to provide normalcy in the state of Manipur, and whatever shortcomings are there, we will point out. But we expect that in this abnormal situation, in this critical situation, extraordinary efforts from the state government and from the central government, from the chief minister and from the prime minister, we expect that action should be taken on war footing. Unfortunately, that is not happening at the moment. Atsum Haiba organization asi illegal migrants singna dominate toba group amani students body nate haina mitai lipulgi thoburel mayeng bam promote mitai na phong directly wafam asi ngasi langol da leiba mitai lipulgi sanglenda pangthokiba paugi mifam amada phongdokibani mahangna hai irang asida church Mai Thabadagi Christian gi platform season aduna Irang hena thokan bani loinana Irang asigi manung channa relief material sing pibagi namada drug puthok pusin taunari masida atsumna Irang thokhanaba platform ama oiri haina su phongdoki atsum mai se illegal immigrants sing na dominate of group never adu mai tai jing asopa jing puthokpa mafam safer place ta koina puthokpa kuki jing na changsala ko koina ngakpa government su ngakte moidi nongmai su fai This is not a problem of Maitai versus Cookies. Masi national security issue never. Akoi she hector may exile relief game. Some town is a bravo. Shigumba Iran told I angan karai like Takadage. Akoi low grade Ugage. Shigumba Iran tona, Akoi yum Sadabiade, Lyrictum the way they low the way they Nesanjing the way they high big tambimatam news relief game matam not there. Iran loire haraga kuki village data husi bunkers harga su so called sus the control to the su ground sungat the ora boil na thadok bugi military la hogum mayam na mafam singa agalai si akoi mafam thadok la o highbrow kayang pire ko security adai thamu matik chana thamu akoi mi jing je kok thokena haide ije state amadi central da husi fok tawdri Maitai the Dicarino Havaganda said Juko Billy Mando Hakanda Tankuna Wade, Mamma Katane Warije. Shiro Lili Mando Haka Tankun Katane Warije, Maunama Wade. Madam di Mui can shape upness and the Billy the lawyer. Whereas Maitegi di Shiro Mando is why Juko Mando is why Monsam the Mando is why High Villam Japon lady with the other never. But a quick the sentimental lady, you know, this boundary was marked by the bloods of our forefathers. Other than Lamzi Matune, I wakan the label to give Tamu the label. When the parliament feeling the Indiana Kang the Bravo, Manipur woman Kang the Bravo. Maite and the Ganta they saying a single dog. Maite and the Ganta, the man they acquainted with the part of issue and the shears was in single land level. Akoi manning on the size the Udreva. Real issues is she never. Akoi existence issue need land Hudri Kagamachi, my big hope of the night. See what I mean. Ngasi nungtil pung ama makhairom tarakpada Imphal East District ki manung chanba dolai thabida leiba yum sing kangluk amagi khotlai paiba miyoi singna mai tharamle ngasi gi thodok aduda lanjenaraba khunja ke jitena Assam Rifles leina yum sing mai thabada Assam Rifles personal singna tumina yengduna leire maramasina Assam Rifles troops sing mafam asida leihanbirano khun asi khunja sing na ngakcharege makoida khotlai sinabiro haina phong directly
Hujik hujik thoiba thodok se khoi ki maitai amadi kuki ani ki marakta leiba khoi ki lan haiba tare adu problem ji makoina national media kya da kuki singna khoi ki moina khoi maitai na hobani maitai na tawraga thon mani haidana moina kana claim tawre adu ngasi ani sengtok chedi tang ahum dagi makoina mai thaba hobani kuki na hobani haba jimi fake ni sidai da khoi video coverage mayam am leidi adu ngasi ki manipur thoiba thodok wathok sing ngasi ki matang sidai da akoina directly support tawre haise khoi mayam na khoi mamang ju khoi drone footage khoi uchagrabni huji huji khoi mai thari sidai da yumani de mai chae ado huji huji kana na kamai taro mai chai no har kanda asana phana nga aga moi mai chai akoi changi ade kaim to tawe ade moi di khulai pare koi chali akoi di kaim to tawe ade adu khoi di government na tragana kana no khoi gi sangsana amano obi akoi da khulai pibiro akoi moi ge thangi sang mayo jajarage koi asane phanji manipuri ki thopi gro terrorist oi ribo moi che maru pang mu thatpa je akoi thangai seng na khoi pame aduna akoi kara gomba jingna akoi khulai pibiro akoi thangai seng thengna jarage akoi ji peace pam jabo khoi je la no na akoi tawjara akoi peace to ko na pujara age na akoi mayam na thamjari Amaromda Imphal amadi Greater Imphal gi mafam khara irang leitaba malabasu Churachandpur amadi Bishnupur gi tainaba mafam sing maruaina Kanglup ani thangnana khundaminari ba mafam sing dadi hojik chauna irang leiri ngasi nungtil pung ahum khara helakpada kumbi SC gi torbung sabal lekar mamangda khulai paiba mioi singna yumda khamduna thamba Saktiman truck ama mai thakre Thodok thokpa matamda torbung bazarda BSF CRPF pasna sing lady bani adubu makoina karisu tawkide haina khunja singna aikoi gi paumida directly mafam sing asida leiriba khunja sing nongmagi mipaiba henjilakle chairak asida Bishnupur district amadi Imphal West ki saruk khara yauna mioi kayadi numidang hek oirakpaga nongmei kapsiladuna landaraklani khanbadagi ngakthoknanaba labukta amadi canalda ahing yarekpa leptri hairi Nungju matam oirakpa law sing suba matam oirakpa fibam sida lawmi sing tawfam khangnadre oirakli ba fibam sida chingda security force thamle irang nemle haina Imphal da claim tawraga loising loya da tumfam chafam khangdaba kaya sida chamjaraba micham singna makhon thokna haizabadi ngamda lamdam sigi lengakpa sing kadaida lekhrabage haina thamoi sokna hangnari hairi Kurkulgi Laimakong Chingmangi Akoibada Su Chatnariba Kuki militant ni Chingnaba Singna Nongmei Kapthorakpada Mafam aduda deploy tawriba security force sing tumina yengduna leire Chingkhongdagi hauna anoba bunker yankhairom sajinduna leikibadagi Akoibada tariba mitai khunja sing aki akhang pokle hairi Ngasi Kanto Sabal Primary High School da hangliba relief camp ta pangthokpa paugi mefam amada Kurkul Apunba Club ki President Usam Santi Kumar Hai Kanto Sabal Senjam Chirang Laimakong amadi Ingurok Chingmang da tariba Maitai Khunja Singgi Apunba Club tara mangana oirakliba tangdu leitadaba fibam asigi yenglaga warip kaya laure hairi warip sing adugi manungda Kurkul gi Kanto Sabal da hangliba Assam Rifles Post gi Kuki Assam Rifles personnel lokthokadabani Khunja Singgi thaknaba ising athuba matamda phanghangadabani Ingurok Chingda Sajiliba Kuki militant Singi bunker Kudakta Lokthokadabani Haibana Chingba Yauri. Hairiba demand Sing Asi Atuba Matamda Tabakta Onthorak Dabat Tarabadi counter blockade Chataragani Haina Mahakna Kangalakli. Kanto Sabal da air posta Kuki personnel Yauri Badu Kudakta Lokthokpa Fulshing Ashida by Shijin Nanabagi Takmanaba Ishing by Kuki Ishing Nausina Tugaiduna Bigi Kunja Sing the Ishing Panganda Ship Kudakta Panganba. Laimakong Chingmang Kantong Kanto Sabal amadi akoi ingorok Chingmang area da sajilliba kuki gi bunker sing khudaktagi lokthokpa hariba si thabakta onthokta taragadi khudaktagi koi counter blockade taunanaba loina punja singda thengnariba awaba mayam ama haibadi Manipur lengangna pagi pibi deba security singsina su punja singda labukta kaida leiriba isinau singsideda koi bunga pi sendi gadra haraga moina onjalaga koi bu numit pudingi masing thiba singma mayam ama koi gi kuki gi susi koi makhatana Tambidaba, Habashi, Irona Singsi, Amato, Warian, Habisi, no quite. We go down to the office, made had to create, but to be Maggie, like Sanjumoko to Gare, when a job with our own from letters to Gare, to the Lagi over Satam, quite Hodo Numbi, Zoba, the Sumko, my Masayam, but to Gare, Makoki, to Gare, to Makada level, I should am to Gare, and I quite Popolo to the minor lay, and the Mandap to give Matato, who was over Amayantalaga to Lagatame, Moina. Ngasi Mongkhang Lambi Thongkhong Pebia Pandit Lekai Kesamthong Nambul Mapal Singzamai Oinam Thingel
Khagempali Irom Pukri Mapal Amadi Katwadasu Kokomigi Bena Makada Manipurgi Apunbagi Saktam Kai Bayaroi Haiduna Wakat Mifam Pamki Bagal Loinana Kolau Kaya Laukre Kay Samtong Nambul Mapal Apunba Club Mayra Paibi Amadi Kaitel Pambi Ima Singi Apunba Lupna Sinduna Pangtokiba Wakat Mifamaduda Kokomigi member KC Romeona Manipurda Atuba Matamda NRC Chatna Halu Minister Yang na MLA Tarana Taliba Makogi Tonganba Administration Piba Yaroi Lengang na Atuba Matamda Assembly Mifam Pangtokuna Makogi Matakta Logi Oiba Action Lokatuna Disqualified Togadabani Haina Supongdoki Thokliba Iran hawliba ihausi atu matamda loishinbige hairagadi upi militants singa sanariba shu ase hudekta withdraw tawbiba NRC se atu matamda implement tawbiba loinana kugi MLA tarana kugi tonganba kugi separate administration mat taliba su memi tara se assembly ke special session kowirga disqualified tawirga makoi se matik chawa ain oiba lokupiba See what I did see the bottom the holy bar with the pocket company, but what about the recent year? I am putting Karmakai Padaman on the day. I do not have that, so my kind of the free Tarada, where I think my country, not months in the way Bashimba, people see that we get the bottom the labor, not the Manipuri, but I love the labor, music is a pulling pattern in the skill. Should I right? Manipurgi tongan ba mafam singda Kokomigi Lamsing Makada MLA Tarana Tokhaiba Administration Tanbagi Mayokta Haukiba Numit Karani dagi Pangtoktuna Lakpa Wakat Mifamgi Saruk Ama Oina Ngarang Sagolban Moirang Hanuba Apunba Nupi Chapkat Khongthang Loop Moirang Hanuba United Friends Library Club Amadi Apunba Nupi Loop Imphal West Lambuit Khongnang Khongda Wakat Mifam Phamkre Moirang Hanubada Famkiba Wakat Mifam Aduda Saruk Yakiba Moirang Hanuba Apunba Nupi Chapkat Khongthang Luki Secretary Nongmaitem Medana Hai Suspension of operation that Laina Koke militant singna Kutlai Paiduna Micham da Ot Neiba Asi terrorist ki Tawongni Atuba Matamda Mari Lainaba Singna Cherak Piu MLA Tarana Tokhaiba Administration Taliba Asi Atuba Matamda disqualified Togadabani State Asigi Lemhoriba MLA Yankaina Chokri Konduna Leiba Matam Natre Fam Thadok Kibana Hena Fai Makoina State Asibu Ngakpangamloidaba Lairabadi Micham Miam da Kutlai Sinabiu Iram damasigi apunba saktam machet ama fauba kaibi yaroi loinana Manipur lengakna scheduled tribes status ki matangda chahi ama rom yaitharaga thamliba asi maril yaudabagi thabakni haina su phongdoke Manipur ki saktam Manipur ki saktam Sudah lagi baku kila lau bajimna kota kolai pairaga micam prajada or nai riba terrorist ki mohom sathare siam thu matam da dandi PBU hai bisine duga MLA Tarana koi ki separate administration lama tali base masya thu matam da disqualify to biu loina na Manipur ki lemau riba MLA yang khai je kai dau legi sini da koi nai ningi je moi yang khai sina kai gumba masigi mathak se thabak tawdraga di moi ngamdraga di pham thadok piro sine ba pham ki kata khalaga di paibi ranu moi thadok piro moi na ngamoi da boraga di praja koi dum isai thanda koi ngakse ragi sine ba kolai bibiro sine kukila lo bajing je dandi hek pidre bau di irang je dum lei gine ba koi je dandi piraba matungda koi ki irang je shanti purak pai dudi koi horoi ba kesu Nakalamaromda Lamboi Khongnang Khongda Pangthokpa Wakat Mifam Amada Saruk Yaraduna United Friends Library Club ke President Dr. Deven Kumar Nahai Irang asina maram oiraga mahai masing tamduna leiriba amadi civil services ke exam thagadoriba mahairoi kayagi punsi mangbagi fibam da leire lamdam asigi tungi yumbi oirakadoriba naha kaya sumchabagi fibam yausilakle matang asida lengakna meeting changhan ningbagi apamba su phongdoke Hujik Paubada, Equiki, Lamdom Sida, Tangdu Laitadava, Santi Laitava, Ingna, Ekutava, Asigi, Pamsi Uraga, Equation, Sarkargi, Maikaita, Masi, Atu Budalushin Biduna, Atuba Matamda, Intapa, Santi Webadu, Ubirapa, Uhenbio Haiduna, Equina, Masigi Tarana, Pandevani. Wakan Mifamadda Manipur gi saktam kaibi yaroi Manipur da tongan ba administration leiba yaroi mitom na lamgi mapu oiba yaroi haibana chingba kholau kaya su lauki MLA Tarana Center da tongan ba administration ama talakliba asigi mayokta Coordinating Committee on Manipur's Integrity Kokomina Sinduna ngasi khwairamban ima kaithel kainong thongkhong amadi tongan ba mafam kaya da wakat mifam sing pangthokre
ख्वाइरंबन इमा कैथल मरीगी कैथल फम्बी इमा सिंगना सरुक यादुना पांगथोखिबा वाकत मेफम अदुदा नुपी कैथल सिनफम अमदी सक्तम कनबा लुप की प्रेसिडेंट खेत्रीमयम शांतिना हाई मणिपुर दा थोकलिबा कांगलुप की इरांग असिना नोंगमगी चरा तांजदुना चारिबा मियोय कयागी पुंसीदा अवाब पीदना नतना महैरोय कयागी पुंसी मंगहले अवाब तारिंगै चेरक असिदा ललोल इतिक तौरिबा मियोय कयाना मसागी खंदुना पोट की ममल हेंगटना योलिबा असि तौबिगनु चानिंगाई फंगलक्त्रबदी नुपिलागी थौदोक फावबा थोलकपा याय लोइनना तंपाकी लमसिंगदा सेक्रेटरी फोर्स कया थमजिंदना लेरिबा असि इरांग थोकलिबा चिंगी लमसिंगदा थंबियो हाइबा वाफम फोंदोके लेंगाकी लो एंड ऑर्डर की फिबम ngaibani haidana arangba force मैम मसिदैदा थंबिरिबसे मसि अखोय पामदे मरमदि इरांग थोइबा मफम थवाई खुबाक हापतना मयुम चिंया द नपतना लेरिबा अवाबा मफम सिंगुदा मोइना संगजलगा ngakpigada protest tobigada मफम दुदा संगजलगा तौहनिंगे अखोय सिदा मदुगी इरांग लेतब मफम सिदा सौगी युंदना युंबसे मफम दुदा वइना थाजल हनबियु ममा सिंगना अखोय शांति पामे अखोय लान पामदे लान मियोइबा खुनाइदा चौखटपा नुगाइबा करिसु पोरक्ते शीघ्रबा थवाई हिंगलो यादे काइग्रबा युम कई तोइग्रबा पोरामता अमु हंजना लाखो ngamaroidobonina अखोय शांति हंजना लेबा पामी अदो एमएलए तरानसु शांति हंजलना होनबदा प्रजा सिंगु ज्ञान ताहना होनबदा अचौबो खोंथांग अमा चंगजल हनिंगी अंगांग नुबी मही मसिंग तंबा चत्रे स्कूल कॉलेज लोइना लोन ग्रे मांगजग अदुरी बिसि कनानो अखोय द पुथा गदुरी मयांग से खलगा स्टेट लेंगा अमदी सेंटर लेंगा ना थुबो मतमदा सब चाबा फिरेब अमा लौरा कांदा सुगी ग्राउंड सिंसे सब चाना येंगा कांदा सुजे चना हनबिगनु हाइना अपील तौजरी थासिगी अहुमदगी कांगलुप की इरांगना मरम ओइरगा लांजेनदुना मियोय कया अवाबा खांगलिबा असिदा मोइरांगेसिगी एमएलए टीएच शांतिना मीटिंग मखादा एडवांस हॉस्पिटल एंड रिसर्च सेंटर ना मोइरांग कॉलेज ता मियोय चनीरोम ईसीजी अल्ट्रासाउंड यावना तोंगान तोंगानबा लायेंग चथकिबगा लोइनना हिदाक लांगथक लेमनि गेनथोखरे मणिपुर दा थोकलिबा लाइबक्थिबा कांगलुप की इरांग असिदा अवा अना तारबा मियामना नोंगमदा चंगदबा याद्रबा पोटसेगी ममल कया हेंगलक्लिबा असि हानगी ममलदा योनगदबनी हाइदुना ngasi ख्वाइरंबन इमा कैथलगी कैथल फंबी कयाना पोट की ममल हेंगतना योनदनबा अमदी दुकान दा पोट की ममल थेटकदबनी हाइना दुकान सिंह अमदी गोदाम कयादा ड्राइव चथखरे कैथल फंबी कयाना चथकिबा ड्राइव अदुदा सरुक याददुना कैथल फंबी अमन हाइ गोदाम दा लेरिबा हानगी पोटचै सिंह ममल हेंगतपदा ममा ओइबा कयाने येंगदुना लेबा ngamloi इरांग असिना मरम ओइरगा पोट की ममल हेन योलिबा दुकान से हानगी ममलदा योनगदबनी लोइनना थोकलिबा कांगलुप की ओइबा इरांग असिदा धरना फमदुना लेंगाकता हाइजबगी मतम नत्रे एमएलए सिंगना लौरिबा वारेप याबा ngamloi अहुम सुबा नुपी लाल थोकपगी मतम यौरे हाइनसो मखा ताखि लक्सरी वे कोई से हजिंग मणिपुर से तंगू लेता द बाकांगलो मसियल की उंगत लगा कांगलो अनि की मरक उंगत नि बसे सुवारी नै मरक सिदा दुकान सिने यु लिबा पोते सिंगी ममन से हेंगत की बना अखोई असुकी मतिक हेना वागरे अदुना अखोई ममा अमा ओइना नुपी अमा ओइना हेंगना लेबा ngamoi मरम दे अखोई दे चाखुम पुरी बंगा तनी आई चाखुम द हेंगा लेबा ममन दो खंगी हैबा अदुना दुकान सिंगना हानगी लेरिबा पोत सिंग अदो मसिगी खुदोंग साबा लौरगा हजिक ओइरिबा खोगी जरांग न बासिगी खुदोंग साबा से लौरगा हेंगलकनो कोई मसी थिंगबा लाकपने दुकान सिंगना हानगी माना योलिबा ममन सिंग अदो पोते सिंगगी ममन द दुकान ममांग द थेटकदा अरोइबदा मरु ओइबा पाव अमखना ममांगदा चयोल खुदिंगी यूनियन मिनिस्टर अमम मणिपुर दा लाखलंबदु हौजिक्ति लाक्ट्रे प्राइम मिनिस्टर होम मिनिस्टर तुमिना लैसिंक्रे हाइना एआईसीसी की जनरल सेक्रेटरी मुकुल वासनिक ना हाइक्रे अचुम हाइबसी इलीगल इमिग्रेंट्स सिंगना कंट्रोल तोबा ऑर्गेनाइजेशन नि हाइना मैतै लिपुलना फोंदोखरे अमदी दोलाई थाबीदा युम खरा खोलाई पाइबे सिंगना मै थाखरे तोरबुंग साबल लेकाई ममांगदा खोलाई पाइबे सिंगना शक्तिमान ट्रक अमसु मै थाखरे मतंग असिदा ngasiगी oinadi Northeast Window TV gi Manipuri paw loisinjare meeting tabiri bapumnamakpu chaplina maisnamna amuka hana khurumjari amasung kainana baya thangnijari